ꯌꯥꯝ ꯑꯉꯛꯄ ꯋꯥ 12 ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯥꯎꯁꯤ ꯃꯁꯥ ꯃꯊꯟ ꯇꯨꯝꯖꯈꯤꯗꯅꯕ ꯅꯨꯃꯤꯠ 6ꯅꯤ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯂꯥꯏꯅꯤꯡ ꯑꯃꯃꯝ ꯄꯨꯊꯣꯛꯆꯩ꯫ ꯄꯣꯛꯄ ꯑꯍꯥꯟꯕ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤ ꯄꯣꯛꯄꯗ ꯌꯥꯎꯔꯛꯄ ꯑꯗꯨꯗꯒꯤ ꯁꯔꯨꯛ 3 ꯆꯥꯎꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯗꯣꯝ ꯍꯥꯟꯅ ꯈꯪꯕꯤꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ 60%ꯗꯤ ꯐꯦꯠꯅꯤ꯫ ꯑꯗꯨꯒ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕ ꯋꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯅ 23 ꯋꯥꯠꯁꯀꯤ ꯃꯩ ꯑꯗꯨꯝ ꯄꯨꯊꯣꯛꯂꯤ꯫ ꯃꯁꯤꯃꯛꯇꯤ ꯑꯄꯤꯛꯄ ꯕꯜꯕ ꯑꯃ ꯊꯥꯟꯕ ꯉꯝꯗꯧ ꯆꯥꯡꯒꯤ electrical powerꯅꯤ꯫ ꯄꯨꯛꯅꯨꯡꯒꯤ ꯑꯉꯥꯡꯅ ꯊꯥ 3 ꯐꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁ ꯌꯥꯎꯔꯛꯏ꯫ ꯑꯍꯩꯕ ꯁꯥꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯁꯤꯅ ꯁꯔꯨꯛ 4 ꯀꯟꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏ ꯀꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯩꯒꯟꯒꯤ ꯁꯔꯨ ꯐꯤꯃꯔ ꯑꯁꯤꯅꯤ꯫ ꯃꯁꯤ ꯀꯌꯥꯝ ꯀꯟꯒꯦꯗ ꯆꯥꯎꯕ ꯂꯣꯏꯔꯕ ꯃꯤ 30ꯒꯤ ꯑꯔꯨꯝꯕ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯃꯥꯗꯤ ꯀꯩꯁꯨ ꯇꯦꯛꯑꯣꯏ꯫ ꯑꯗꯣꯝꯒꯤ ꯆꯤꯟ ꯈꯛꯇꯗ ꯂꯩꯔꯤꯕ ꯃꯍꯤꯛ ꯃꯇꯥꯏ ꯃꯁꯤꯡꯒ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒ ꯍꯥꯏꯔꯞ ꯑꯗꯨꯝ ꯃꯥꯟꯅꯩ꯫ ꯁꯝ ꯀꯦꯟꯕ ꯑꯗꯨꯅ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯝ ꯍꯥꯟꯅ ꯈꯪꯕꯤꯔꯕ꯭ꯔꯥ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯁꯤ ꯊꯥꯖꯗꯅ ꯀꯜꯂꯤ꯫ ꯁꯝꯅꯥ ꯑꯃꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯁꯦꯝ ꯑꯃ ꯌꯥꯟꯕ ꯉꯝꯒꯗꯕꯒꯤ ꯆꯥꯡꯗ ꯀꯜꯂꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯀꯣꯛꯇ ꯍꯧꯔꯤꯕ ꯁꯝꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯁꯥꯃꯨ 2ꯗꯤ ꯌꯥꯟꯕ ꯉꯝꯒꯗꯕꯒꯤ ꯆꯥꯡꯗꯅꯤ ꯀꯜꯂꯤꯁꯤ꯫ ꯏ ꯐꯪꯗꯕ ꯌꯧꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯔꯠ ꯁꯔꯨꯛ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯃꯤꯠꯀꯤ ꯀꯣꯔꯅꯤꯌꯥ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯥꯗꯤ ꯑꯣꯛꯁꯤꯖꯦꯟ ꯒꯥꯁꯤ ꯅꯨꯡꯁꯤꯠꯇꯒꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯐꯪꯕꯤꯅꯤ꯫ ꯆꯞ ꯇꯤꯡꯅ ꯐꯝꯕ ꯑꯣꯔ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯐꯕ ꯈꯟꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯦꯜꯂꯤ꯫ ꯑꯐ ꯅꯨꯡꯉꯥꯏ ꯃꯦꯃꯣꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯍꯜꯂꯛꯄ ꯍꯦꯜꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯤꯡꯅ ꯐꯝꯕ ꯑꯣꯔ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯏꯆꯦꯜꯁꯤ ꯐꯒꯠꯍꯜꯂꯛꯄ, ꯕ꯭ꯔꯦꯟꯗ ꯑꯣꯛꯁꯤꯖꯦꯟ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯧꯁꯤꯜꯍꯜꯂꯛꯄꯅꯅꯤ ꯍꯥꯏꯔꯤ꯫ ꯑꯁ ꯉꯔꯥꯡꯗꯤ ꯀ꯭ꯔꯥꯁ ꯒꯦꯝ ꯁꯥꯟꯅꯔꯒ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯔꯦꯍꯦ꯫ ꯃꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯌꯥꯝꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯒꯦꯝꯅꯤ꯫ ꯃꯗꯨꯗꯤ 1xbet ꯁꯥꯟꯅꯕꯤꯔ ꯂꯣꯏꯔꯦ꯫ ꯁꯤꯗ ꯇꯧꯗꯣꯏꯁꯤ ꯄ꯭ꯂꯦꯟꯁꯤ ꯄꯣꯛꯈꯥꯏꯈꯤꯗ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯋꯤꯅꯤꯡꯁ ꯐꯠ ꯂꯧꯍꯧꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯄꯥꯝꯕ ꯑꯦꯃꯥꯎꯟꯠ ꯑꯃꯍꯦꯛꯇꯗ ꯁꯥꯟꯅꯈꯤ ꯌꯥꯏ꯫ ꯀꯨꯏꯅ ꯉꯥꯏꯔꯤꯈꯩ ꯃꯅꯥ ꯆꯥꯎꯕꯕꯨꯗꯤ ꯍꯦꯜꯂꯤ꯫ ꯑꯣ ꯌꯦꯁ, ꯑꯩꯗꯤ ꯑꯃꯨꯛꯀꯁꯨ ꯊꯣꯏꯔꯦ꯫ ꯊꯥꯈꯤꯕ ꯑꯦꯃꯥꯎꯟꯠ ꯗꯕꯜꯗ ꯊꯣꯏꯔꯦ꯫ ꯊꯣꯔꯛꯄ ꯁꯦꯜꯁꯤ ꯄꯦꯇꯤꯑꯦꯝ ꯕꯦꯡꯛꯇꯒꯤ ꯂꯧꯊꯣꯛꯑꯅꯤ꯫ ꯁꯤꯗ ꯑꯇꯩ ꯑꯇꯣꯞꯄ ꯒꯦꯝꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯑꯟꯗꯔ ꯑꯦꯟ ꯑꯣꯚꯔ, ꯗꯥꯏꯁ, ꯍꯦꯗ ꯑꯦꯟ ꯇꯦꯜ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤ ꯁꯥꯟꯅꯔꯒ ꯗꯥꯎꯕꯨ ꯌꯥꯔꯒꯗꯤ ꯑꯗꯣꯝ BMW ꯀꯥꯔ, ꯑꯥꯏꯐꯣꯟ, ꯂꯦꯞꯇꯣꯞꯁ, ꯀꯦꯁ ꯄ꯭ꯔꯥꯏꯖ ꯃꯈꯜ ꯃꯊꯦꯜ ꯃꯅꯥꯁꯤꯡ ꯐꯪꯕ ꯌꯥꯍꯜꯂꯤ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯣꯝ ₹1,30,000 ꯑꯃꯗꯤ 150 ꯐ꯭ꯔꯤ ꯁ꯭ꯄꯤꯟꯁ ꯐꯪꯒꯅꯤ꯫ ꯂꯤꯡꯛ ꯀꯃꯦꯟꯠꯗ ꯍꯥꯞꯆꯔꯝꯃꯒꯦ꯫ ꯑꯄꯥꯝꯕꯁꯤꯡ ꯂꯥꯏꯕꯛ ꯌꯦꯡꯕꯤꯌꯨ꯫ ꯂꯐꯣꯏ ꯆꯥꯈꯤꯕꯇ ꯉꯥꯏꯔꯤꯕ ꯃꯤꯁꯤꯡ ꯀꯥꯡꯅ ꯌꯥꯝ ꯄꯥꯝꯃꯤ, ꯀꯥꯡꯅ ꯌꯥꯝ ꯆꯤꯛꯅꯤꯡꯉꯤ꯫ ꯑꯣꯂꯤꯝꯄꯤꯛ ꯆꯦꯝꯄꯤꯌꯟ 9ꯂꯛ ꯑꯣꯏꯈꯤꯕ ꯁꯤꯒꯤ ꯃꯥꯔꯛ ꯁ꯭ꯄꯤꯠꯁ ꯍꯥꯏꯔꯤꯕ ꯏꯔꯣꯏꯕ ꯅꯨꯄꯥ ꯁ꯭ꯋꯤꯃꯔ ꯑꯁꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯀꯣꯏꯖꯥꯎ ꯈꯥꯛꯄꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯩ꯫ ꯃꯥꯅ ꯀꯣꯏꯖꯥꯎ ꯈꯥꯛꯑꯝꯃꯤꯁꯤꯁꯨ ꯁ꯭ꯋꯤꯃꯔꯁꯤꯡꯅ ꯃꯀꯣꯏ ꯇꯦꯜꯂꯒꯅ ꯍꯦꯟꯅ ꯏꯔꯣꯏꯕ ꯅꯨꯡꯉꯥꯏ, ꯃꯁꯥ ꯌꯥꯡꯉꯤꯗꯅ ꯃꯇꯨ ꯃꯃꯥꯟ ꯁꯤꯠ ꯅꯥꯟꯅ ꯐꯥꯟꯗꯣꯛꯅꯕ ꯆꯠꯅꯔꯤꯀꯥꯟ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯅꯣꯡꯃ ꯃꯥꯅ ꯔꯁꯤꯌꯥꯟ ꯇꯤꯝꯒꯤ ꯀꯣꯆꯇ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ, "ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏꯁꯤꯅ ꯏꯔꯣꯏꯕꯗ ꯆꯤꯟꯗ ꯆꯪꯉꯛꯇꯧ ꯏꯁꯤꯡꯗꯣ ꯅꯥꯛꯌꯦꯠꯇ ꯐꯠ ꯐꯠ ꯍꯥꯏꯗꯣꯛꯄꯤꯔꯒ ꯏꯔꯣꯏꯕꯗ ꯍꯦꯟꯅ ꯌꯥꯡꯈꯠꯍꯟꯕꯤ"꯫ ꯃꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯈꯤꯕ ꯁꯤꯒꯤ ꯋꯥꯁꯇꯒꯤ ꯀꯃꯥꯏ ꯇꯧꯔꯛꯀꯦꯗ ꯃꯊꯪ ꯆꯍꯤꯒꯤ ꯔꯁꯤꯌꯟ ꯇꯤꯝꯒꯤ ꯁ꯭ꯋꯤꯃꯔꯁꯤꯡ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏ ꯈꯥꯒ ꯂꯣꯏ ꯊꯣꯛꯅꯔꯛꯈꯤ꯫ ꯍꯥꯏ ꯗꯤꯡ 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 ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯥ? ꯁꯤꯒꯤ ꯑꯦꯁꯀꯂꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯤꯛ ꯑꯏꯕ ꯑꯁꯤ ꯃꯗꯥꯎ ꯄꯀꯥ ꯃꯤꯁꯤ ꯕꯥꯜꯍꯣꯗ ꯁꯤꯈꯤ꯫ ꯃꯗꯨꯗꯤ ꯂꯪꯖꯥ ꯑꯃꯅ ꯃꯥꯒꯤ ꯑꯇꯥꯡꯕ ꯃꯀꯣꯛ ꯑꯗꯨ ꯅꯨꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯊꯦꯡꯒꯨ ꯑꯃ ꯃꯀꯣꯛ ꯈꯣꯛꯅꯕ ꯑꯋꯥꯡꯕꯗꯒꯤ ꯊꯥꯗꯁꯤꯜꯂꯛꯈꯤ꯫ ꯑꯗꯩ ꯃꯀꯣꯛ ꯀꯥꯏꯔ ꯁꯤꯈꯤ꯫ ꯀꯨꯊꯤ ꯌꯦꯡꯉꯨꯕꯗ ꯄꯥꯟꯖꯤꯅ "ꯅꯪꯒꯤꯁꯤ ꯃꯈꯣꯡ 3 ꯄꯥꯟꯕꯒꯤ ꯌꯦꯠꯅꯕ ꯂꯩ, ꯃꯈꯣꯡ 3 ꯄꯥꯟꯕꯗꯒꯤ ꯆꯦꯛꯁꯤꯜꯂꯨ" ꯍꯥꯏꯔꯛꯏꯗꯅ ꯒꯥꯔꯤ ꯑꯆꯧꯕ ꯁꯝꯗꯅ ꯊꯩꯗꯅ ꯂꯥꯛꯑꯒ ꯃꯌꯨꯝ ꯌꯧꯔꯒ ꯎꯄꯨꯅ ꯅꯜꯂꯒ ꯁꯤ ꯍꯥꯏꯕꯒꯤ ꯗꯁꯥꯗꯨꯅꯤ ꯃꯥꯅ ꯇꯥꯔꯤꯁꯤ꯫ ꯎꯠꯀꯤ ꯃꯅꯪꯒꯜꯗ ꯇꯣꯡꯈꯠꯂꯤꯕ ꯃꯣꯏꯒꯤ ꯃꯣꯏꯒꯤ ꯅꯝꯕꯣ ꯑꯁꯤ ꯐꯦꯠ ꯇꯨꯡꯁꯤꯟꯐꯝꯅꯤ꯫ ꯁꯤꯗꯩ ꯐꯦꯠꯁꯤ ꯃꯣꯏꯅ ꯃꯆꯤꯟꯖꯥꯛ ꯐꯪꯉꯛꯇ꯭ꯔ ꯃꯇꯝꯗ ꯑꯦꯅꯔꯖꯤ ꯑꯣꯟꯊꯣꯛꯑ ꯁꯤꯖꯤꯟꯅꯗꯣꯏꯅꯤ꯫
aduna ut leiba yon mei karbar tori basingna nambo chawbu ut khalla khalla leinei nambo chawlung khai uttu masa fari ta I hairi Prithibigi ani su lanjong manungda Germany na British ki senmilon marai chaithan nabagi mang ta nabagi pandamda British ki sel jalinot koti koti namaga London gi atiadagi nongthaktagi joro joro hitrak naba plan tawki Uppa Tumba akiba or natay chadaba mangmangbagi oithokpa wangkat hale kutum gi matungina ekhoi gi hakchang da piriba pressure si khetnai Uppa Tumba haibastabu atay kutum singa yengna matamda masi hakchang khwai hena leng utpa ngamhandabasi masigi kutum sina oi afa apunaba manba phibam sina tummabnina mangnunga hendanabagi masana maram oijarakpane Adom film da TV da hero nataba bet kumbasingna iPhone sinabu birabra uroi maramdi Apple gi pothoksing film da TV da sizna gi hargadi license ama hana lobagi mathau tahalli aduga harib license da direct camera ma mangna sinabai dongtadi hero kumiba protagonist khakta da ayabapi Sigi aimo koibunan hariba filen gi lan misi lan manung amada magi unit tagi tokhai takhi ma khulai shu yaudre chana bu somte yaudre leitre sidai mana sidana banidana methamphetamine hariba drug ase mi kuntrana chagda bachang mana amukta da plap chasinki adai ni sa wang khlak matang da mana kilometer chamri rom ski thokde mi gi landmine fil kas lala cha chek hing buka si farcha juri thikra bukiam tor magama himna halakhi aina panjari sidi khaji kaktani mai wari si adum amuktam pari yingbiu hojik prithibida hingiba apunba mising asi po magasi kraba apunba mising adugi chada tarit kaktani Prithibhi hariba grahasta miyoibana kundali taragi hing isi adukmadi kuire haibadu ningsing halle North Korea amadi South Korea gi tainafam lona badaleriba demilitarized zone haribasigi mapu pandabal lamlen masastaida malem prithibhi sigi tanga bajiba kya gi mayum oiri masda pambi singbi makhal lising aniga chamapan mabuk thokpa jiba makhal fumfu tara amadi uchik makhal chahum kungi mayum oiri hairi Sampan glass amada angur akang bathada matamda handa lupong gane adugadi mathakta amuk makhada mu tawkhat luptha tawru leikhini masi sampan du tumhalaba carbon dioxide yaubugini Admission often deep-sea guidance wangjingna English sangkhona ngangan ba satr singdamak English grammar amadi spoken English ki akhanaba course ama puduna laksari tha ahum chatha jagada special course ase live October tang amastagi haujagani limited sitni satra kunthra dagi hena lozaroi offline amadi online classes animaki khudong jab su pizari hojiki matamde English lon khangba haibsna thabak inkhang tanar budo ijabata nakta chalu mafam singsu yumgum phawhan bangam libani maramsna tumsu English mapung phana ngang bangam haunabagi khudong jaba si lobi ho akupa marul gidamog screen da hapsari number stay ngasimak pau phobirau